ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯔꯨꯞ ꯑꯍꯨꯝꯅ ꯍꯤ ꯆꯠꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯃꯅꯥꯇꯣꯟ ꯌꯥꯝꯅ ꯂꯥꯎꯏ, ꯑꯃꯅ ꯃꯈꯨꯠ ꯌꯥꯝꯅ ꯆꯥꯎꯏ, ꯑꯇꯣꯞꯄ ꯑꯃꯅ ꯃꯅꯤꯡ ꯌꯥꯝꯅ ꯇꯨꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯅ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯀꯧꯅꯗ꯭ꯔꯦ꯫ ꯅꯥꯇꯣꯟ ꯂꯥꯎ, ꯈꯨꯕꯥꯝ ꯆꯥꯎ, ꯅꯤꯡꯗꯨꯝꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯅꯔꯦ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯂꯤꯡꯖꯦꯜ ꯈꯣꯏꯖꯦꯜ ꯌꯥꯝꯅ ꯇꯤꯟꯅꯩ꯫ ꯑꯃꯅ ꯍꯥꯏꯕ ꯍꯧꯗꯣꯛꯄ ꯋꯥꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯥꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯊꯨꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯉꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯑꯗꯨꯛ ꯍꯥꯛꯅ ꯂꯥꯏꯔꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯁꯦꯜ ꯊꯨꯝ ꯆꯪꯒꯗꯕꯅꯤꯅ ꯍꯤ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕꯒꯤ ꯍꯧꯅꯕ ꯌꯦꯠꯅꯕ ꯂꯩꯇꯅ ꯌꯥꯅꯕꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯍꯨꯝ ꯍꯤ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ, ꯂꯂꯣꯟ ꯄꯣꯠꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯒ ꯑꯀꯟꯕ ꯏꯆꯦꯜ ꯍꯪꯒꯠꯇꯅ ꯑꯋꯥꯡ ꯄꯥꯡꯅ ꯍꯣꯜꯂꯛꯄꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯤꯗꯨ ꯏꯆꯦꯜ ꯍꯪꯒꯠꯇꯅ ꯍꯣꯜꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯋꯥꯔꯕꯣꯏꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯤꯡꯉꯥꯏ ꯇꯧꯅꯔꯦ꯫ ꯅꯥꯇꯣꯟ ꯂꯥꯎꯅ, ꯈꯨꯕꯥꯝ ꯆꯥꯎ, ꯅꯤꯡꯗꯨꯝꯕ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯨꯛꯍꯣꯟ ꯍꯣꯟꯗꯦ, ꯏꯊꯟꯇ ꯍꯣꯜꯂꯤ, ꯑꯩꯗꯤ ꯋꯥꯕꯅ ꯁꯤꯔꯦ ꯍꯥꯏꯔꯛꯄꯗ ꯈꯨꯕꯥꯝ ꯆꯥꯎꯅ, ꯀꯔꯤ, ꯉꯁꯥꯏꯗꯒꯤ ꯁꯨꯡꯄꯣꯠ ꯄꯣꯠꯊꯥꯗꯅ ꯍꯣꯜꯂꯤꯕ ꯑꯩꯕꯨ ꯍꯣꯟꯗꯦ ꯀꯥꯏꯅ? ꯍꯣꯟꯗ꯭ꯔꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯣꯏꯔꯦ꯫ ꯁꯤ ꯇꯥꯕꯗ ꯅꯤꯡꯗꯨꯝꯕꯅ, ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡ ꯖꯤ ꯁꯧꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇ ꯄꯣꯠꯊꯥꯗꯅ ꯍꯣꯜꯂꯤꯕ ꯑꯩꯕꯨ ꯍꯣꯟꯗꯦ ꯀꯥꯏꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯍꯣꯟꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯣꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯕ ꯅꯧꯗꯨ ꯍꯤꯅꯨꯡꯗ ꯊꯝꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯉꯦꯛ ꯂꯥꯎꯅ ꯍꯦꯛ ꯐꯝꯊꯔꯛꯄꯣꯏꯔꯦ꯫ ꯃꯅꯤꯡ ꯑꯇꯨꯝꯕ ꯑꯗꯨꯅ ꯀꯟꯅ ꯐꯝꯊꯔꯛꯄꯗꯒꯤ ꯍꯤꯅꯨꯡꯗ ꯊꯥꯔꯤꯕ ꯐꯣꯞ ꯐꯣꯞ ꯂꯥꯎꯔꯕ ꯎꯄꯥꯛ ꯑꯗꯨ ꯕꯨꯠ ꯂꯥꯎꯅ ꯐꯥꯎꯔꯦꯗꯣ꯫ ꯍꯤꯅꯨꯡ ꯑꯗꯨ ꯍꯣꯔꯕꯅꯤꯅ ꯏꯁꯤꯡ ꯋꯥ ꯋꯥ ꯖꯔ ꯖꯔ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯈꯨꯕꯥꯝ ꯆꯥꯎꯗꯨ, ꯏꯃꯥꯏꯄꯦꯝꯃ, ꯍꯤꯁꯦ ꯂꯨꯞꯄ ꯇꯥꯔꯦꯅ, ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯍꯨꯛꯈꯤꯗ꯭ꯔꯦꯗ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯁꯣꯛꯇꯣꯛꯄꯕꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯇꯣꯛ ꯁꯤꯠꯇꯣꯛꯄꯅ ꯍꯜꯂꯛꯇꯨꯅ ꯈꯔ ꯈꯔ ꯀꯪꯂꯛꯂꯕ ꯃꯇꯝꯗꯨꯗ ꯅꯥꯇꯣꯟ ꯂꯥꯎꯅ, ꯈꯤꯠ ꯍꯛꯃꯟꯈ꯭ꯔꯦꯗ, ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯍꯥꯏꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯝꯂꯒ ꯍꯤꯒꯤ ꯑꯍꯣꯕ ꯃꯈꯨꯟ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯅꯥꯇꯣꯟ ꯑꯔꯥꯎꯕꯗꯒꯤ ꯅꯞꯊꯤ ꯀꯣꯠꯂꯒ ꯃꯦꯟꯁꯤꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯣꯕ ꯃꯦꯟꯗꯨꯅ ꯏꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯤꯅꯨꯡꯗ ꯐꯝꯃꯤꯟꯅꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯃꯤꯟꯅꯗꯨꯅ ꯐꯔꯦ ꯍꯟꯗꯛꯇꯤ ꯈꯣꯡꯃꯥꯟ ꯍꯤꯃꯥꯟꯅꯕ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯂꯤꯡꯖꯦꯜ ꯇꯤꯟꯅꯅ ꯍꯤ ꯍꯣꯟꯃꯤꯟꯅꯗꯨꯅ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯂꯣꯟꯃꯤꯟꯅꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯛꯈꯤ꯫ ꯂꯤꯡꯖꯦꯜꯕꯨ ꯃꯥꯟꯅꯗ꯭ꯔꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯏ, ꯂꯤꯡꯖꯦꯜꯅꯕꯨ ꯃꯥꯟꯅꯔꯕꯗ ꯆꯥꯎꯈꯠꯄ ꯌꯥꯏꯐꯕ ꯑꯣꯏ꯫